HOUKHIBA tang mangada TAKHIBA len YAOBA AKANBA NONGLEI NUNGSHIT ADUNA MANG-TAKKHIBADAGI HOUJIK PHAOBA SEMJINBA NGAMDANA LEIRIBA KHUMBONG MAMANG LEIKAI LEIBA Huidrom Premila Manipur Meeyam Amadi Singjamei 360 gi Matengna Semjinkhre Nauna Semjinlaba Huidrom Premila Khusinabaga Mari Leinana Pangthokpa Thanksgiving program Amada social scientist Dr. Dhanabi Laishram Arambai Tengol Unit 14 gi commander Bisho Lesang Tem KHUMBONG Mayai LEIKAI dagi Friday Juhingi proprietor Lokendro Longzam Amadi Imphal West Student Club KHUMBONG General Secretary Hemanta Oinamna Singba Miyo Kyana Sarkyaki Thoromaduda Upal Hinghansi Amadi Yokhatminasi Haiba Timgi Makhada Thabak Tauriba Environment Activist Manikanta Mutumna Suyum Adugi Akoibada Ujara Kaya Thaduna Sarkyaki Loinana Miranda Flowers na Sulai Kaya Kudol Tamduna Nauna Semjinlaba Yum Adugi Leiting Ohenki Lamda Masigi Sakna Iraba Saisak Pasadananda Hamom Pena artist Andrew Laifrakpam, music composer Ravi Shankar, folk artist Benita Laishram, Dulok artist Robert Iromsu, Thoromadu the Sarkyaki. Panbayabadi Lamda Masigi Pukchal Chauba, donor listing Amaga Chahunga Mari Futara Marigi Matenga Loinana, Lupa Lak Manga listing Nipanga, Subna Humputara Nithogi Senfam. Crowdfunding Toroba Matung Premilagi Yum Asi Semjin Sajin Kibane Mateng Pangbirakiba Miyo Kudingbang Imung Manungi Maikedi Tagat Bafung Durakli